amasung Thangjing Khubamda Yungliba Cross Lauthongnaba Sajibuda Lai Khurumba Yahanaba Taknakre Thangjing Ching Amadi Koubru Khubam Lenda Maram Chadani Yungsiliba Cross Lauthongnaba amasung Miyambu Lai Famlen Sing Asida Lai Khurumnabagi Khudong Chaba Fanganbiu Haina Committee on Protection and Preservation of the Historical Rights of Koubru and Thangjing Hill Range Manipur ki Governor Joy Kumar Balada memorandum piduna taksin kre committee asigi secretary Y Siam Khumana khuyek piduna governor da pisin khiba memorandum aduda palliba wafam singdi Thangjing Ching amasung Koubru khubam lenda maram chadana yungsiliba cross laukthoktuna sajibu thada nat ki chanabi matung ina miyam bulai famlen sing asida lai khurumna bagi khudong chaba fangangadabani ibudau moirang Thangjing lai kongi H Nilamani Ngangkalampak Sport Complex fawang ngarang miyam na rally ama chatlaba matungda governor da memorandum pisinuna wakat khibani tongan baluf kaya na sinuna pangthokiba miyam gi khongchet aduda masingam laba miyam na sarugya khi senglaba lai famlenda miyam bulai khurumba fanganna bagi matangda kaya rakhana memorandum pisinduna wakalaba sungasi fawo mari lainaba authority na matik chaba thawak thoram amata paikhalakpa leite khwaidagi konba oina December 13 ta hiramasiga mari lainana memorandum ama pisin khrabani lengang na hojik fawo tumina leishiliba sina maram oiraga democratic Mongda Kongjang kaya changsilak payai senglaba Koubru amasung Thangjing lai famlen gi matangda miyamna kaidongaida mantingna batawroi ningsing bathoktraba matamdagi miyamna lai famlen sing asida lai khurumduna lakhibadu handaksu athingba amata yaudana pangthokpa yahangadabani Thangjing khubamlen gi chingdol da Christian gi cross yungsiliba se khudakta lokthokpaga loinana sajibu tha manungda miyambu lai famlen sing asida lai khurumna bagi khudong chaba phangangadabani tongan ba kangluf kaya na khundariba kangluf khudingma ki cultural heritage ngangna thamna bagi matangda lengang na masak thokpa thawrang lokhatpiu Manipur ki Governor Joy Kumar Balana khanaba miyeng changbina bataksin khi Rauba mina hatpa oiramle mi hatpada maru oina chenaba nupa amaga nupi amaga fare Imphal West District ki manung chanba wangoi khaidemda macha ani leirabi maunaha ama siraga fangkhibadu kanagumba khara na hatpa oiramle haina thajaba yaba mafamdagi fangba paw amana hairi paw sina makha chana hai nupi adu masana ilakhiba fi macha aduna makhori lakhalaga hatkibani haibagi chapchaba khudam sing police ki forensic team na khangbangam khi mihat pasing adu ki khongul lirakpada wangoi police na ihan hana chingnei haiduna ma ki mapuroiba amasung manembok wahang paung chathanaba police na Fakhi makhoi ani numit mapani police custody remand lawraga leiri mihat asigi matangda makhoi ani da wahang paung chathabada mihat adugi langla langjit puthokpa ngamdri makhoi ani na hojik fawba mihat adu da makhoi ani yaude haina phongdokli nupi adu hatpagi matangda police na topa maikai amada haidoklaga thi humbagi thabak chathabada langathel laikom bazar dagi hojikna nongpo kaithel manbi awang laikai da leiba moirang them danajit kungani pan amasung yairipok wangkhem dagi HH Kanan Bala Devi Elias Daneshuri Nifuga Mathoi Kauba Mioi Ani Fagat ki makhoi ngasi Chief Judicial Magistrate Imphal West ki court puthoklaba tungda police custody remand lauthakre thajaba yaba paw sina makhata na hainau na fagalakhiba danajit masamang na mihar adu chathakibani haina maral yajare nupi adu mahangna kauthoklaba tungda mafam adu da makhori lakhalaga hatbani haibasu khangbangamle adumakpu mihar asigi matangda police na makhoi mari fare haibadagi hena karigumba wafam amata phongdokpa leitri police custody remand tawrabanina ngasi nongmanini asida chumba loina maputhokpa ngamlagani haina police na phongdokli asiguma makhalgi mihan mipungi casing asi khudakki oinadi achumba hektamak phongba ngamde adumakpu mihat asina chenai haina fariba mahaki mapuroiba khaidem naresor kungamapan amasung manembo khaidem ongbi indira nifuga tareti hojik fawba mihat asida chenai haibagi chapchaba likhun amata puthokpa ngamdri makhataba paw ngainari Bangladesh ki jail dagi nanthokiba militant sing fagatpa ngamdaba fibam lusilakli Hokiba chahi 2024 ki July dagina August fawbagi manungda Bangladesh ta rajniti gi oiba tang ta daba fibam ama mayok naringai manung jail dagi nanthok chen khiba prisoner yauna crime da chenaba mioi chatret amadi khulai kaya lut tawduna pukhiba sing adu hojik fawba phaba punba ngamdaduna Bangladesh ki security da yamna chawna kiba ma oire Bangladesh ki top official singi maikai dagi leiba adu da extremist singna aki tuzungba piram bagi thodok sing thokhaloi haibagi thajaba sing pirabasu jail dagi nanthokhiba amasung bail out kaya ama mafam khangdana leiri Bangladesh ki irang manung jail dagi nanthoklaga chenkhiba terror charge ta conviction fangduna leirakhiba taruk yauna jail dagi nanthokuna chenkhiba prisoner chatret lom amadi lut tawkhiba nongmai taraga nipan phagatpa ngamdri haukiba tha nipan rom asigi manungda lalhobaga mari leinaba charge ta jail da leirakhiba chani rom court na bail piduna thokraba matungda makhoi gi maramda information amata phangba ngamdri Bangladesh ta hojik militant singi activity asi maning makha tamle senior government official sing amasung law enforcement agency sing dagi leiba adu da lalhoba sing leitre haibigi thajaba kaya pirabasu militant activity hengalakpa asina leiba adu gi law and order gi fibam da yamna nungangningai oiba fibam ama hengalakli hai February 13 gi mamangda leingak semhokdrabadi JNK gumna Manipur da su chahi taruk PR thamlakloi hainingai leite ibomcha State asida miyam gi lenga ama lehanaba center na yamna kanna honari adubu hojiki phibam ase da lengak semba yabagi phibam leitabana semdabani
Adubu karigumba mathang chahi 2026 ki February 13 mamangda Lengak semukdaba tarabadi Jammu and Kashmir da chahi taruk PR thamkhiba adugumna state asidasu thamlakloi hainingai leite haina lamlai kendragi MLA Khongban Tabam Ibom Chana ngasi mahagi kendragi manung chanba sawungbung kabui khunjaugi multi-purpose platform sangabagi thoramga mari leina phongdokre Mahangna makhatana haikibada state asida Chief Minister N Biren luchingduna miyamgi lengak leiringai matam adudana Chief Minister N Biren mafam lauthokadabani haina irang kaya hauki Chief Minister N Biren sindokadabani haina irang hokiba kaya aduna hojik amuk assembly dissolve tawduna nauna mikhal pangtho haina demand tawri Hana leiramba miyamgi lenga adu haukiba chahi 2023 gi May 3 dagi thoglakhiba kangluki irang adugi warushin purakpa ngamlaroi khanbadagi center na assembly suspend tawraga PR thamlakhibani Madu oiduna su hojik center gi maikai degi state asida miyamgi lenga ama athuba matamda thamnaba honari lengak semba yabagi phibam leiringai matam asida hojik leiriba assembly asi dissolve tawraga election tawrakani haina paruba yaroi aduba hojik maki oina lengak semba yabagi phibam leitabana matam khara sonthabani Fibam na yadabadi Supreme Court chatlabasu panchayat election amadi ADC gi mikhal hojik su pangthoktuna leiriba sini chatna kanglon gi matung in election hekta pangthoraktabasu yai masi su khangba changi adubu hojik oiriba fibam asida BJP natana atopa party amatana lengak semba oithokloi aduna yaningdaba leirabasu aikhoi masel punna honna minaraga miyamgi lenga ama athuba matamda semnaba honna minabana khwaidagi afaba khongthang oigani state asida yumthangnaba laibak-singdagi mitop miyancha kaya changlaktuna khunda leita siliba sigi matangda MLA asina makhatana haikibada India lenga ki maikaidagi state asida ain kaina changsilakhiba illegal immigrants sing masak khangdoktuna maramda halankhigani haina mangjongna lauthokpa leikrabani Miyamna su state asida NRC natraga masiga manaba mechanism ama sizinaduna illegal immigrants sing masak khangdoklaba matungda India government na chathagadoriba census amasung delimitation gi thaba asi chathanaba demand tawba kaya su leiri karigumba state asida illegal immigrants sing masak khangdoktuna maramda halal hauda duna karigumba mitomna lengak paiduna leiribadi thabak sing asi pangthokpada kachin koya yoroi ekhoida pendaba kaya mayoknagani chiraba tanfam asida lengak painabani haiduna ekhoi masal chingthanaduna leibagi mahutta athubada lengak semnaba honaminase haiki numidang tumdana thabak subi sing breast cancer nabagi chang wangi study Ayamba matamda numidang tumdana thabak suba natragana tongan-tonganba time zone lana plan tonglaga chatpa nupi sing aggressive breast cancer gi risk wangi haiba study amadagi khangbangamle Texas A&M University College of Arts and Sciences ki team amana thijinbada wafam ase khangbangamlakpani nupi oibisingna numidang tumgadaba matamda thabak surabadi hakchangi internal clock haina su khangnaba circadian rhythm da ahong balaktuna immune system gi mapangal sontharai hakchangi immune system sonthareklabadi cancer gi risk wangkhalai Center for Statistical Bioinformatics amadi Texas A&M University College of Arts and Sciences ki co-director Dr. Tapasri Roy Sarkar na haiki miyoi bana tumba yahauba chaba thakpa amadi chasin khraba chinjak sing mapung phana tumhan bana chingba pumnamak circadian rhythms na tawhanba thawong amani hormone thadorokpa tissue sengbalakpa amasung immune system gi fibam kaihandana thambagi thawong pumnamakta su circadian rhythm na maruoiba thodang lawi circadian rhythm ta ahong balak labadi hakchangi kayat pumnamak mathau ningthina tawba ngamlaktaba maramna cancer gi risk wangkhalakpani hiramasagi matangda mamutta na khangnabagi damak researcher singna miyoi kanglup anida thi humbagi thabak chathaki ahanbagi miyoi kanglof adu ayuk nungthalgi matamda thabak suba kangbuni ani suba kangbu aduna numidang tumdana thabak tawbasingni Oncojon Journal the Fonglakpa study gi report na hai numidang tumgadaba matamda thabak soduna leibi nupi singda breast cancer gi risk hengalakhi tumba chabagi matam naidaba amasung numidang tumdabana maram oiraga aggressive breast cancer gi risk wangkhalakpani hairi amaromda New York ki tongan balayeng sangtaret ki mafamda thijinbada chahi nauribi nupi kaya marum breast cancer naba thengnure masagi chahi 19 dagi 94 fawgi manungda leiba nupi chada 13 rom breast cancer naba thengnaki Radiological Society of North America RSNA gi chahi gi mifamda puthorakhiba study gi report hai mamangai ga manadaba maungda masagi chahi nifu sudriba nupi singda breast cancer nabagi chang hengalakpa maramna hiramasigi matangda mipum khudingmak wakal tahanbaga loinana matam chana amasung chang naina screening tawnaba thorang lokhotpagi tangai fadaba leire kanaguma nupi ama breast cancer narabasu haugalakpa stage ta thengnarabadi matam chana layenglaga irai laina fanba ngami hairi nursing home mai chakpada taraga taruk seire Indonesia gi North Sulawesi province ki konung Manado da leiba nursing home amai chakpagi thodokta miyoi taraga taruk seire haina local authority singna phongdokre Bayangkar Hospital mai chakpada laikhidaba miyoi sing adugi masak maming khangdoknaba honari haina North Sulawesi Regional Police ki
Public Relation Officer AP Hasibunna Fungduki, local gi matamda ngarang numidang pung 7:36 tabada, nursing home adu mai chaklakibani khudakta fire service ki team thunglabaga loinana numidang pung 8:00 tabada, mapung fana mai muthatpa ngamki thaudo du thokraba matungda police officer singna mafam aduda changsenduna rescue operation da mateng pangki. Nursing home mai chakpada hingauriba mioising adu Manado City Regional Hospital amadi Parmata Bunda Hospital da pukhatuna laikanaki laikidraba mioising aduna masang maming khangdongnabagidamak mokta thamki. Police ki forensic team na thaudo adugi matangda investigation chathabaga loinana matau karamna mai chaklakhibano haibadu chapchana honari. MLA Kuldip Sangargi Bell Supreme Court na stay tawkhrei. Kumja 2017 Uttar Pradesh ki Unauda chahi nauribi nupi macha ama ikai khumnaba manghankibagi matangda jail da lerekhiba BJP ki ex MLA Kuldip Singh Sengar Delhi High Court na bail pikibagi thawung adu Supreme Court na stay tawkhrei. Hiramasagi matangda High Court ki order adubu singnaraduna investigation da maru oiba thodang lawkhiba Central Bureau of Investigation na file tawrakpa petition da yumfam oiraga Supreme Court na hanagi MLA aduda notice issue tawkhibaga loinana chayol marigi manungda pakhum piraknaba khanganki. Ikai khumnaba manghankhrabi nupi macha adugi apokpasu custody da sikhibaga mari lainana Kuldip pu jail da thamlakhibani. Delhi High Court na bail pikhiba yathang adubu singnaraduna file tawrakpa petition ama Chief Justice Suryakanta, Justice J.K. Maheshwari amadi Justice Augustine Jos Masigi vacation bench amana well chathaki. Hi loiba numit fawada pan Aadhaar link tawdrabadi penalty ITR issue mayoknagadawri. Chaliba chahi 2025 asigi areba numit December 19 fawada Aadhaar amasung permanent account number pan link tawdaba taxpayer sing asi tax amasung financial gi oiba thabak thoram singda khudongchadaba kaya mayoknagadawri hairi. Income tax department na chahi sigi April ahumda thokpa notification da mamang chahi October amagi mamangda Aadhaar number sizinaduna pan issue tawkhiba mioisingna chahi asi loidringaida pan Aadhaar link tawgadabani haina phongdokhiba laikhrei. Central Board of Direct Taxes CBDT na Indian tax law singi makhada pan Aadhaar link tawbasi mandatory ohenkrabani. Anobo directive asi maruina final Aadhaar number sizinadana Aadhaar enrollment ID sizinaraga pan phangkhiba mioisingi maruiba directive oiri mioising asi December 19 fawbagi manungda makhoigi pan sing adu achumba Aadhaar number na link tawgadabani hari. Karigumba deadline asi nanghodaba tarabadi mathang chahi kumja 2026 ki January amadagi hauna makhoigi pan sing adu inoperative oiragani. Masina chang naina pangthokpa financial amasung tax kamari leinaba thabak thoram singda chauna sogalakani hari. Mamangda pan Aadhaar link tawba asi kumja 2023 gi June 13 da aroiba matamni haina phongdokhraba matung kumja 2024 gi May 18 fawba thengbagi fi lupa lising amaga loinana link tawba yahan duna sangdorakhibani. Kariguma pan Aadhaar link tawhodabadagi pan card adu mathang chahi ahoba numitagi inoperative oikrabadi taxpayer singna income tax return ITR file tawba refund receive tawba amadi pan asi mandatory oiba sel gi transaction singda apanba lakadawri haidi.